ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯏ ꯍꯧꯔꯦ ꯌꯥꯕ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯎꯇꯤ ꯂꯩꯔꯦ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯎꯇꯤ ꯑꯗꯨꯗꯨꯒ ꯁꯤꯡꯖꯨ ꯈꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯝ ꯁꯂꯥꯗ ꯀꯩ ꯈꯔ ꯌꯥꯎꯔꯦ ꯑꯗꯣ ꯈꯦꯆ꯭ꯔꯤ ꯁꯤ ꯇꯧꯔꯅꯤ ꯍꯧꯔꯒꯦ ꯆꯥꯕ ꯐꯔꯁ ꯈꯨꯠꯁꯦ ꯍꯥꯟꯅ ꯍꯥꯝꯃꯛꯑꯦꯀꯣ ꯎꯇꯤꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯂꯣꯏ ꯇꯧꯕꯤꯕꯅꯦ ꯀꯨꯛꯅꯦ ꯃꯥꯅ ꯅꯍꯥꯟ ꯆꯩꯔꯥꯎꯕ ꯄꯦꯜꯂꯛꯇꯕꯒꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ 우리 좋아하네. ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯌꯥꯝ ꯐꯖꯔꯅꯤ ꯁꯤꯅ 우티ꯗꯤ ꯅꯝꯅ ꯇꯣꯠꯅꯤꯡꯉꯥꯏ ꯍꯥꯎꯕꯅꯤ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛꯇꯤ ꯈꯤꯇꯪ ꯀꯜꯂꯦꯀꯣ ꯃꯣꯔꯣꯛꯁꯦ ꯎꯃꯣꯔꯣꯛ ꯇꯧꯕꯒꯤꯅꯦ ꯉꯥꯡꯗꯤ ꯉꯥꯡꯗꯕ 우티ꯁꯤꯗꯤ ꯀꯩꯝ ꯌꯥꯎꯗꯅ ꯃꯊꯟ ꯆꯥꯅꯤꯡꯉꯦ ꯑꯩꯁꯨ ꯎꯇꯤꯁꯦ ꯆꯥꯛ ꯌꯥꯎꯗꯕꯤꯗ ꯆꯥꯅꯤꯡꯉꯦ ꯈꯦꯆ꯭ꯔꯤꯒ ꯎꯇꯤꯒꯁꯦ ꯆꯥꯕꯗꯤ ꯌꯥꯝ ꯆꯥꯅꯩꯌꯦꯕ ꯃꯥꯏ ꯑꯗꯨꯏꯁꯨ ꯃꯊꯟꯇ ꯀꯣꯝꯕꯤꯅꯦꯁꯟ ꯌꯥꯝ ꯆꯥꯅꯤꯡꯕꯗꯣ ꯆꯥꯅꯩ ꯄꯦꯟꯗꯕꯗꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯆꯥꯔ ꯑꯃꯒ ꯌꯥꯎꯔꯗꯤꯀꯣ ꯑꯁ ꯁꯤꯡꯖꯨ ꯃꯣꯔꯣꯛꯁꯤꯗꯤ ꯇꯞ ꯇꯞ ꯁꯨꯝ ꯁꯥꯒꯠꯂꯛꯑꯦ ꯁꯥꯒꯠꯂꯛꯄꯅꯦ ꯎꯪꯉꯛꯀꯗꯧꯔꯦ ꯋꯦꯗꯔꯁꯦ ꯅꯣꯡ ꯀꯟꯅ ꯆꯨꯈ꯭ꯔꯒ ꯑꯃꯨꯛ ꯂꯦꯞꯄꯒꯤꯀꯣ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯕ ꯑꯃꯒ ꯆꯥꯅꯤꯡꯕꯗꯣ ꯌꯥꯝ ꯆꯥꯅꯔꯤꯕ ꯅꯣꯡꯒ ꯆꯨꯔꯦ ꯎꯇꯤꯒ ꯆꯥꯁꯜꯂꯦ ꯐꯖꯗꯣꯏꯅꯦ ꯍꯣꯔꯦꯟ ꯎꯏꯊꯔꯗꯕꯅꯦ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯉꯝꯃꯛꯇ꯭ꯔꯦ 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 ꯌꯥꯔꯛꯇ꯭ꯔꯦ ꯆꯥꯛ ꯌꯥꯝꯕꯩꯅꯦ ꯑꯩꯅ ꯈꯔ ꯂꯥꯎꯕꯅꯦ ꯆꯜꯂꯦ.
ꯄꯨꯛ ꯊꯜꯂꯁꯨ ꯆꯥꯅꯤꯡꯕꯅꯤꯅ ꯑꯗꯨꯝ ꯆꯥꯁꯜꯂꯦ ꯑꯩꯅ ꯊꯨꯅ ꯆꯥꯕꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯇꯞ ꯇꯞꯅ ꯁꯨꯝ ꯈꯥꯎꯊꯔꯛꯄꯗꯣ ꯑꯗꯨꯅꯦꯕ ꯏꯃꯥꯟꯅꯕꯤꯒ ꯆꯥꯃꯤꯟꯅꯔ ꯏꯃꯥꯟꯅꯕꯤꯒꯨꯝꯕ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯝ ꯄꯨꯜꯂꯁꯨꯀꯣ ꯑꯗꯨꯝ ꯊꯨꯅꯗꯤ ꯁꯨꯡꯆꯥ ꯆꯥꯔꯣꯏꯕ ꯈꯪꯉꯝꯅꯤ ꯑꯩꯒ ꯇꯤꯟꯅꯕ ꯑꯩꯒ ꯄꯨꯟꯕ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯆꯥꯃꯤꯟꯅꯕ ꯈꯣꯠꯄ ꯃꯣꯏꯗꯤ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯆꯥꯔꯀꯥꯟꯗ ꯃꯌꯥꯝ ꯆꯥꯗꯣꯏꯅꯦꯕ ꯃꯣꯏꯅ ꯊꯨꯅ ꯆꯥꯔ ꯌꯥꯝ ꯆꯥꯗꯕ ꯑꯩ ꯇꯞ ꯇꯞ ꯂꯣꯏꯁꯟꯈ꯭ꯔꯦ ꯂꯣꯏꯔꯕ ꯒꯖꯔꯗꯪ ꯉꯥꯏꯔꯦ ꯐꯖꯅ ꯇꯦꯡꯉꯒ ꯆꯥꯏꯌꯦ ꯑꯩꯈꯣꯏꯅꯤꯁꯦ ꯀꯩꯝꯇ ꯈꯪꯗꯕ ꯎꯇꯤꯐꯥꯎ ꯂꯣꯏ ꯂꯤꯛꯑꯦ ꯍꯥꯏꯕ ꯊꯝꯃꯣꯏ ꯊꯤ ꯍꯥꯎꯔꯦ ꯉꯁꯤ ꯂꯩꯇ꯭ꯔꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯐꯖꯅ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯉꯁꯤ ꯀꯨꯛꯇꯣ ꯃꯁꯥ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯁꯤ ꯃꯁꯥ ꯌꯥꯎꯗ꯭ꯔꯦ ꯊꯣꯡꯉꯝꯃꯒ ꯊꯕꯛ ꯑꯃꯅꯦꯅ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯂꯣꯏ ꯀꯥꯡꯉꯦ ꯄ꯭ꯂꯦꯠꯁꯨ ꯂꯣꯏ ꯀꯥꯡꯉꯦ ꯄꯩꯁꯥ ꯍꯟꯗꯛꯇꯤ ꯑꯀꯥꯡꯕ ꯄꯨꯁꯜꯂꯣ ꯐꯦꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯀꯩ ꯆꯥꯔꯨꯒꯦꯗꯣ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯀꯥꯎꯕꯤꯅꯣ ꯀꯥꯎꯕ ꯌꯥꯗꯦ ꯀꯥꯎꯔꯗꯤ ꯃꯊꯪ ꯐꯪꯗ꯭ꯔꯦ